State asida law and order gi piwam Phagatnaba security force na Sengkhai Thungkhai Toba Sing Phagalakpagi saruk ama oina ngarang su tongan mamphamdagi Sengkhai Thungkhai Tobada janabani haiba Ainn Thingkhraba Lalhoulup Kcp Pwg gi active cadre ama Phagatpa Ngmkhre Phagalaba mioi adudi yumnam Milanjit Maitei Jahi Kuntra Humdoi Laiden Kabi Awang Laikai Mamang Lairakdagini hairi Mahal Imphal Manungdagi College Sing Amadi Tongan ba mioi singdagi Sengkhai bada janaba mioi ni haina Manipur Police na thadorokpa cherol amana phongdokle Mawandagi mobile phone amasu Phagatpa ngamle haide Dada Ibe makigano Azab thammo Sigi yumse next TMT na checksin na laksilaga thamkhrabani ne Dada nang se juhar habaga amta kidrabo Asumna mayamna machalbo ngapshan lugum masigi yumasibu asoyangan kokadabadagi next TMT na ngapseli next TMT juhar habading ngakokna na basembani German technology sina mana concrete katokna tinaba matamda kapangul amuk hena angle adli next TMT strength is in the quick. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it.